ꯂꯤꯡꯖꯦꯜ ꯍꯣꯏꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯗꯨꯅ ꯀꯥꯗ ꯆꯪꯂꯛꯏ꯫ ꯑꯇꯩ ꯃꯤꯁꯤꯡ ꯃꯊꯪ ꯋꯥꯔꯤ ꯁꯥꯔꯒ ꯂꯣꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯏꯪꯅ ꯐꯝꯂꯛꯏ꯫ ꯆꯅꯨꯗꯤ ꯅꯨꯄꯤꯗꯨꯗ ꯋꯥꯍꯪ ꯍꯪꯕ ꯂꯦꯞꯇꯦ꯫ ꯂꯤꯡꯖꯦꯜ, ꯅꯪ ꯃꯣꯏ ꯑꯇꯩꯗ ꯋꯥ ꯂꯣꯠꯂꯁꯨ ꯑꯩꯈꯣꯏ ꯑꯅꯤꯗꯗꯤ ꯂꯣꯠꯀꯅꯨ꯫ ꯅꯨꯃꯤꯠ ꯌꯥꯝꯕꯁꯨ ꯅꯠꯇꯦ, ꯅꯪ ꯅꯁꯥꯗꯣ ꯌꯥꯝ ꯊꯤꯅ ꯃꯌꯦꯡ ꯇꯥꯏ꯫ ꯍꯥꯏꯌꯣꯕ, ꯅꯪ ꯊꯤꯅ ꯇꯧꯈ꯭ꯔꯕ ꯃꯣꯏꯅ? ꯂꯤꯡꯖꯦꯜ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ ꯂꯥꯛꯈꯤꯕꯗ ꯃꯃꯥꯟꯅꯕꯤ ꯑꯅꯤꯁꯤꯗ ꯃꯤꯅꯝꯗꯨꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯈ꯭ꯔꯕꯁꯨ ꯃꯤꯀꯨꯞꯁꯤꯗꯗꯤ ꯑꯋꯥꯕꯒꯤ ꯃꯃꯤꯗꯨ ꯏꯁꯦꯡ ꯁꯦꯡꯅ ꯇꯥꯔꯛꯏ꯫ ꯁꯅꯥꯅꯨꯅ ꯅꯨꯄꯤꯗꯨꯒꯤ ꯄꯥꯝꯕꯣꯝꯗ ꯃꯈꯨꯠꯅ ꯇꯞꯅ ꯄꯥꯏꯕꯤꯗꯨꯅ, ꯁꯦꯕ, ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯈꯣꯏꯗ ꯍꯥꯏꯌꯨ꯫ ꯅꯊꯟꯇ ꯐꯨꯝꯖꯤꯜꯂꯒ ꯊꯝꯃꯒ ꯅꯁꯥꯅ ꯅꯁꯥ ꯋꯥꯍꯟꯒꯅꯨ꯫ ꯑꯩꯈꯣꯏꯒ ꯀꯩꯅ ꯐꯩ, ꯀꯩꯗꯧꯁꯤꯒꯦꯗꯣ ꯇꯥꯟꯅꯁꯤ꯫ ꯅꯪꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ, ꯑꯩꯈꯣꯏ ꯂꯩꯅ ꯂꯩꯅ ꯅꯪꯅ ꯑꯋꯥꯕ ꯇꯥꯕ ꯌꯥꯕ ꯅꯠꯇꯦ꯫ ꯋꯥꯈꯜ ꯁꯣꯟꯊꯅꯨꯁꯦ, ꯍꯥꯏꯌꯣꯕ꯫ ꯂꯤꯡꯖꯦꯜ ꯑꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯅꯨ, ꯁꯅꯥꯅꯨ, ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯂꯨꯏꯀꯣ꯫ ꯅꯨꯄꯤꯃꯨꯛ ꯇꯣꯟꯕ ꯃꯄꯣꯛꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯉꯁꯤꯗ ꯏꯃꯥꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯒ ꯄꯦꯟꯗꯕꯅ ꯌꯣꯝꯁꯤꯜꯂꯛꯑꯦ꯫ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯕꯤ ꯃꯆꯥ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯁꯦ ꯋꯥꯔꯝꯂꯣꯏꯀꯣ꯫ ꯁꯅꯥꯅꯨ ꯂꯤꯡꯖꯦꯜꯕꯨ ꯇꯞꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯅꯒꯟꯗꯁꯨ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤ꯫ ꯌꯥꯝ ꯈꯟꯖꯤꯟꯒꯅꯨ, ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯂꯥꯛꯀꯗꯕꯁꯤꯡꯒꯤ ꯈꯟꯅꯁꯤ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯗꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯈꯠꯂꯒ ꯁꯦꯝꯗꯣꯛꯎꯕ ꯌꯥꯔꯣꯏꯗꯕ ꯃꯇꯥꯡꯗꯤ ꯑꯩꯈꯣꯏ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯒꯨꯝꯁꯦ꯫ ꯆꯅꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯒꯟꯗ ꯅꯥꯟꯕꯤ꯫ ꯃꯉꯥꯜꯅ ꯅꯪꯕꯨ ꯀꯩꯁꯨ ꯐꯖꯅ ꯂꯣꯏꯅꯗꯦ, ꯑꯩꯈꯣꯏ ꯈꯪꯉꯤ꯫ ꯏꯃꯥ ꯕꯕꯥꯗ ꯐꯖꯅ ꯍꯥꯏꯔꯒ ꯅꯪ ꯉꯁꯤꯁꯤꯗꯒꯤ ꯍꯟꯈ꯭ꯔꯅꯨ꯫ ꯅꯪꯅ ꯋꯥꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯤꯡꯖꯦꯜ ꯇꯞꯅ ꯁꯅꯥꯅꯨꯗꯒꯤ ꯍꯟꯗꯣꯔꯛꯏ꯫ ꯃꯄꯤꯗꯨꯁꯨ ꯃꯊꯟꯇ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯇꯩꯊꯣꯛꯆꯩ꯫ ꯃꯥ ꯀꯞꯆꯦꯠꯄꯤ ꯑꯣꯏꯕ ꯌꯥꯗꯦ ꯈꯜꯂꯤ꯫ ꯉꯝꯅꯤ ꯈꯟꯅ ꯊꯥꯡꯖꯤꯟꯈ꯭ꯔꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯃꯥ ꯑꯃꯒꯤ ꯃꯔꯝꯅ ꯏꯃꯨꯡꯗꯨꯕꯨ ꯂꯩꯀꯥꯏꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯍꯟꯕꯁꯨ ꯃꯥ ꯄꯥꯝꯗ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯜꯂꯨꯗꯕꯤ ꯃꯥꯒꯤ ꯃꯔꯥꯜꯅꯤ ꯈꯟꯖꯩ꯫ ꯇꯨꯃꯤꯟ ꯍꯟꯗꯣꯛꯇꯨꯅ ꯋꯥ ꯉꯥꯡꯗ ꯐꯝꯃꯤ꯫ ꯆꯅꯨꯅ, ꯀꯩ ꯈꯜꯂꯤꯅꯣ? ꯂꯤꯡꯖꯦꯜ, ꯅꯪ ꯍꯥꯏꯕ ꯉꯝꯗ꯭ꯔꯁꯨ ꯑꯩ ꯏꯃꯥꯗ ꯐꯖꯅ ꯍꯥꯏꯒꯦ꯫ ꯂꯤꯡꯖꯦꯜ ꯅꯨꯡꯁꯤꯅ ꯆꯅꯨꯗ ꯌꯦꯡꯗꯨꯅ, ꯍꯥꯏꯒꯅꯨꯗ, ꯂꯝꯍꯦꯟꯕꯤ ꯑꯣꯏꯗꯨꯅ ꯃꯣꯏꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡ ꯊꯥꯡꯈꯤꯕꯅꯤ꯫ ꯋꯥꯖꯁꯅꯨ꯫ ꯗꯗꯥꯅꯁꯨ ꯑꯩꯉꯣꯟꯗ ꯐꯨꯗꯅꯗꯤ ꯇꯧꯗꯦꯗ꯫ ꯌꯥꯝ ꯍꯦꯟꯅ ꯈꯟꯒꯅꯨ, ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯅꯣꯡꯃꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯈꯨꯗꯨꯝ ꯆꯟꯈꯤꯅꯤ꯫ ꯁꯅꯥꯅꯨ ꯆꯅꯨ ꯑꯅꯤꯁꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯨꯛ ꯍꯥꯏꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ 5ꯅꯤꯈꯛ ꯉꯥꯏꯔꯤꯕ ꯃꯥꯕꯨ ꯀꯔꯝ ꯃꯄꯥꯝꯗ ꯂꯩꯍꯧ ꯍꯥꯏꯅ ꯁꯤꯈꯥꯡꯗꯤ ꯈꯥꯡꯂꯨꯒꯅꯤ? ꯆꯠꯅꯕꯤ ꯁꯃꯥꯖ ꯍꯥꯏꯕ ꯑꯃ ꯂꯩꯕꯅ ꯃꯤꯀꯨꯞꯁꯤꯗ ꯃꯈꯣꯏꯁꯨ ꯃꯇꯥꯁꯤꯗ ꯊꯧꯅꯥ ꯍꯥꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯁꯅꯥꯅꯨꯅ ꯇꯞꯅ ꯃꯇꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ, ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏꯁꯤꯗ ꯑꯃꯛꯄ ꯌꯥꯎꯗꯅ ꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯆꯦꯟꯊꯔꯤꯕ ꯅꯪꯒꯤ ꯑꯋꯥꯕ, ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯄꯤꯔꯥꯡꯁꯤꯅ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯆꯥꯝꯊꯣꯛꯈꯤꯗꯨꯅ ꯅꯨꯡꯉꯥꯏꯕꯒꯤ ꯄꯤ ꯅꯠꯇꯅ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯊꯗꯕ ꯑꯣꯏꯖꯔꯣ꯫ ꯅꯨꯡꯉꯥꯏꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯆꯥꯅꯨꯄꯥ ꯅꯨꯄꯤ ꯄꯣꯛꯇꯨꯅ ꯅꯄꯨꯔꯣꯏꯕ ꯅꯅꯦꯝꯅ ꯆꯥꯟꯕꯤ, ꯂꯥꯏꯕꯛ ꯐꯕꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯨꯔꯣꯀꯣ꯫ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤ꯫ ꯊꯧꯅꯥ ꯐꯕꯤ ꯃꯩꯇꯩ ꯆꯅꯨꯔꯥ, ꯃꯌꯥꯝꯅ ꯐꯤꯗꯝꯅꯐꯝ ꯑꯣꯏꯕꯤ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯌꯨꯀꯣ ꯏꯇꯥ ꯅꯨꯡꯁꯤꯕꯤ꯫ ꯆꯅꯨꯁꯨ ꯆꯪꯁꯤꯟꯗꯨꯅ ꯅꯥꯟꯕꯤꯔꯛꯏ꯫ ꯀꯞꯆꯦꯠꯄꯤ ꯑꯣꯏꯒꯅꯨ, ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯟꯊꯒꯅꯨ꯫ ꯂꯤꯡꯖꯦꯜ, ꯅꯪꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤ꯫ ꯅꯪꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯤꯒꯨꯝ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯋꯥꯕꯗꯣ ꯂꯣꯠꯁꯤꯟꯗꯨꯅ ꯅꯗꯣ ꯃꯩꯆꯥ ꯈꯥꯡꯒꯅꯨ꯫ ꯅꯪꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯗꯨꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯗꯥ ꯃꯉꯥꯜꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯅꯨꯡꯁꯤꯕ, ꯏꯪꯆꯤꯛꯄ, ꯅꯨꯡꯉꯥꯏꯕ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯑꯃ ꯐꯪꯕ ꯑꯣꯏꯔꯣꯀꯣ꯫ ꯂꯩꯃꯁꯨ ꯆꯪꯂꯛꯏ꯫ ꯑꯍꯨꯝꯗꯣ ꯁꯠ ꯍꯟꯗꯣꯛꯅꯩ꯫ ꯚꯦꯝ, ꯆꯠꯅꯕ ꯇꯧꯔꯁꯤꯅꯦ꯫ ꯃꯌꯥꯝ ꯂꯣꯏꯅ ꯃꯄꯥꯟꯗ ꯉꯥꯏꯗꯅ ꯂꯩꯔꯦ꯫ ꯂꯥꯛꯑꯣ ꯊꯣꯛꯂꯛꯑꯣꯀꯣ꯫ ꯂꯤꯡꯖꯦꯜ ꯂꯩꯅꯤꯡꯂꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯒ ꯄꯨꯟꯅ ꯊꯣꯛꯂꯛꯏ꯫
ꯂꯤꯡꯖꯦꯜꯒꯤ ꯃꯃꯥꯗꯨꯁꯨ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤ, ꯃꯅꯝꯁꯨ ꯅꯝꯕꯤ ꯃꯆꯥꯕꯨ, "ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯒꯅꯨꯀꯣ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯄꯨꯔꯣꯏꯕꯒꯤ ꯆꯤꯟꯊꯛꯇ ꯍꯟꯒꯠꯅ ꯈꯣꯡꯒꯅꯨꯀꯣ, ꯅꯅꯦꯝꯕꯨꯁꯨ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥꯃꯛꯅꯤ ꯈꯟꯅ ꯅꯨꯡꯁꯤꯒꯗꯕꯅꯤ, ꯑꯐ ꯐꯠꯇ ꯇꯥꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ ꯏꯆꯥꯁꯤꯗꯤ." ꯁꯣꯝꯗꯅ ꯃꯉꯥꯜꯗꯣ ꯂꯤꯡꯖꯦꯜꯕꯨ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯆꯔꯥꯡꯅꯕ ꯐꯥꯎꯏ. ꯃꯃꯥꯟꯅꯕꯗꯨꯗ ꯍꯥꯏꯔꯨꯕꯁꯨ ꯅꯣꯛꯅꯕꯤꯒꯗ꯭ꯔꯥ, ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯏꯀꯥꯏꯕ ꯐꯥꯎꯏ. ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯅꯨꯄꯤꯗꯨꯒꯤ ꯅꯝꯕꯔꯗ ꯆꯪꯗꯨꯅ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯞ ꯇꯧꯗꯨꯅ ꯊꯥꯖꯤꯟꯈꯤ. ꯂꯤꯡꯖꯦꯜꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯣꯟꯗꯣ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ. ꯐꯖꯕ ꯋꯥꯍꯩ ꯅꯠꯇ꯭ꯔꯕꯁꯨ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯑꯃꯗꯤ ꯇꯝꯂꯛꯏ. ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯕ? ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯒꯥꯔꯗꯦꯟ ꯑꯃꯗ ꯄꯨꯟꯅ ꯌꯧꯔꯛꯂꯦ. ꯃꯉꯥꯜꯅ ꯁꯤꯟꯕꯅꯤ ꯃꯐꯝꯗꯣ. ꯍꯦꯟꯗ꯭ꯔꯤꯛꯁꯁꯨ ꯃꯇꯥꯎꯒꯤ ꯊꯃꯣꯏ ꯈꯪꯕꯅ ꯏꯁꯩ ꯉꯪꯗꯨꯅ ꯅꯛꯅꯔꯛꯏ. ꯍꯦꯟꯗ꯭ꯔꯤꯛꯁꯅ "ꯅꯨꯡꯁꯤꯗꯦꯗꯤ ꯍꯥꯏ, ꯍꯦꯛꯇ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ. ꯄꯥꯝꯖꯗꯦꯗꯤ ꯍꯥꯏ, ꯐꯣꯇꯣꯁꯨꯠꯇꯤ ꯇꯧꯁꯤ ꯍꯧꯗꯣꯔꯛꯏ. ꯆꯠꯈ꯭ꯔꯣ, ꯍꯜꯂꯛꯀꯅꯨꯁꯨ ꯇꯥꯜꯂꯤ, ꯅꯨꯄꯤꯁꯨ ꯊꯦꯝꯃꯤ. ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ, ꯅꯣꯡꯗꯝꯕ ꯍꯣ ꯅꯣꯡꯗꯝꯕ." ꯃꯉꯥꯜꯗꯣ ꯏꯀꯥꯏ ꯈꯪꯗꯩ ꯁꯥꯎꯁꯤꯟꯅꯩ. "ꯌꯥꯔꯦ ꯀꯩ ꯆꯥꯟꯅꯔꯤꯒꯦ? ꯑꯩ ꯅꯨꯄꯤꯒ ꯐꯣꯇꯣꯁꯨꯠ ꯇꯧꯅꯤ ꯍꯥꯏꯁꯤꯗ ꯀꯜꯂꯛꯏꯔꯣ? ꯅꯨꯄꯤ ꯐꯪꯗ꯭ꯔꯕ ꯑꯔꯤꯕꯅꯤꯅ." "ꯅꯪꯅ ꯆꯍꯤ ꯁꯨꯗꯅ ꯅꯇꯨ ꯊꯤꯖꯤꯜꯂꯒ ꯄꯥꯈꯪ ꯌꯪ ꯐꯥꯒꯠꯂꯛꯏꯕ ꯑꯩꯉꯣꯟꯗ ꯑꯔꯤꯕ ꯍꯥꯏꯔꯗꯤ ꯒ꯭ꯔꯃꯥꯔ ꯑꯃ ꯏꯔꯥꯜ ꯂꯥꯟꯗ꯭ꯔꯣ? ꯑꯣꯖꯥ, ꯅꯨꯄꯤ ꯐꯪꯗꯕ ꯅꯠꯇꯦ. ꯑꯩ ꯎꯕꯗ ꯉꯥꯎꯗꯕ ꯅꯨꯄꯤ ꯂꯩꯄꯣꯟꯇꯦ. ꯑꯩꯅ ꯑꯄꯥꯝꯕ ꯌꯥꯎꯗꯕꯩ ꯀꯣꯏꯕꯤꯗꯕ." ꯂꯤꯡꯖꯦꯜ ꯍꯣꯏꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯆꯪꯂꯛꯏ. ꯑꯅꯤꯗꯨꯁꯨ ꯁꯥꯔꯝꯕ ꯋꯥꯔꯤ ꯍꯣꯡꯗꯣꯛꯅꯩ. ꯀꯦꯃꯦꯔꯥꯃꯦꯟꯗꯨꯁꯨ ꯌꯧꯔꯛꯇꯨꯅ "ꯐꯣꯇꯣꯁꯨꯠꯁꯦ ꯍꯧꯅꯕ ꯇꯧꯔꯁꯤ." ꯃꯌꯥꯝꯗꯣ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛ ꯂꯣꯠꯁꯤꯟꯅꯩ. ꯍꯔꯥꯎ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯂꯥꯡꯏ. ꯂꯤꯡꯖꯦꯜꯒ ꯃꯉꯥꯜꯒꯁꯨ ꯀꯄꯜ ꯐꯣꯇꯣ ꯀꯥꯞꯅꯕ ꯍꯥꯏꯗꯨꯅ ꯎ ꯄꯔꯦꯡ ꯍꯧꯕ ꯂꯩꯁꯨ ꯁꯨꯅ ꯁꯥꯠꯄ ꯖꯒꯥꯗꯨꯗ ꯆꯪꯁꯤꯜꯂꯤ. ꯂꯤꯡꯖꯦꯜ ꯃꯥꯏꯊꯣꯡꯗ ꯅꯣꯛꯇꯕ ꯌꯥꯗꯒꯨꯝ ꯅꯣꯛꯁꯤꯟꯅꯩ. ꯃꯉꯥꯜꯁꯨ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯊꯔꯕ ꯇꯨꯡꯗ ꯏꯀꯣꯏ ꯀꯣꯏꯅ ꯎꯄꯥꯏ ꯂꯩꯇ ꯂꯥꯞꯇꯛ ꯃꯥꯕꯨ ꯊꯦꯡꯖꯕꯁꯨ ꯉꯝꯗ ꯂꯦꯞꯂꯤꯕꯤꯗꯣ ꯆꯪꯁꯤꯟꯗꯨꯅ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯀꯣꯟꯁꯤꯟꯕꯤ. ꯄꯣꯁ ꯃꯈꯜ ꯇꯧꯗꯨꯅ ꯐꯣꯇꯣꯁꯨ ꯂꯧꯏ. ꯃꯉꯥꯜꯅ ꯅꯨꯄꯤꯗꯨꯗ ꯅꯨꯡꯁꯤꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯃꯤꯁꯨ ꯌꯦꯡꯉꯤ. ꯈꯪꯗꯦ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯗꯨꯕꯨ ꯁꯥꯁꯤꯟꯅꯕ ꯑꯣꯏꯒꯗ꯭ꯔꯥ? ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯇꯨꯁꯨ ꯂꯧꯅꯝꯕꯅꯤ, ꯀꯔꯝ ꯊꯥꯖꯁꯤꯕ? ꯁꯣꯝꯗꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕꯒ ꯑꯍꯨꯝꯗꯣ ꯀꯦꯐꯦ ꯑꯃꯗ ꯂꯥꯛꯏ. ꯉꯁꯤꯗꯤ ꯅꯤꯡꯊꯦꯝꯗꯣ ꯊꯕꯛꯅ ꯌꯥꯗꯗꯨꯅ ꯂꯧꯕ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯦ. ꯂꯥꯏꯟꯗ ꯐꯖꯅ ꯍꯜꯂꯛꯑꯣ ꯍꯥꯏꯔꯛꯄꯅꯤ. ꯃꯆꯥꯒꯤ ꯃꯇꯧ ꯊꯑꯣꯏꯅ ꯌꯦꯡꯂꯤꯕꯅꯤ. ꯂꯩꯁꯤꯍꯦꯟꯕꯤ, ꯁꯤꯟꯊꯥ, ꯊꯣꯏꯍꯦꯟꯕꯤ ꯄꯨꯟꯅ ꯀꯦꯐꯦ ꯑꯃꯗ ꯑꯆꯥꯄꯣꯠ ꯆꯥꯕ ꯆꯪꯂꯛꯏ. ꯃꯈꯣꯏꯅ ꯐꯝꯕꯒ ꯋꯦꯇ꯭ꯔꯦꯁꯇꯨꯁꯨ ꯆꯪꯁꯤꯜꯂꯛꯏ. "ꯀꯩꯀꯩ ꯑꯣꯔꯗꯔ ꯇꯧꯕꯤꯗꯣꯏꯅꯣ?" ꯁꯤꯟꯊꯥꯅ "ꯅꯣꯏ ꯑꯅꯤ ꯀꯩꯀꯩ ꯆꯥꯗꯣꯏꯅꯣ?" ꯂꯩꯁꯤꯍꯦꯟꯕꯤꯅ "ꯔꯥꯃꯦꯟ." ꯊꯣꯏꯍꯦꯟꯕꯤꯅ "ꯃꯣꯃꯣ." ꯁꯤꯟꯊꯥꯅ ꯋꯦꯇ꯭ꯔꯦꯁꯇꯨꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯆꯦ, ꯃꯣꯃꯣ ꯄ꯭ꯂꯦꯠ 3ꯒ ꯐ꯭ꯔꯥꯏ ꯔꯥꯏꯁꯀ ꯔꯥꯃꯦꯟ 2ꯒ ꯄꯤꯌꯣ. ꯑꯗꯨꯒ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯁꯦꯛ, ꯃꯦꯡꯒꯣ ꯁꯦꯛ, ꯑꯗꯨꯒ ꯋꯥꯇꯔꯃꯦꯂꯣꯟꯒꯤꯒ." ꯋꯦꯇ꯭ꯔꯦꯁꯇꯨꯁꯨ ꯑꯣꯔꯗꯔꯁꯤꯡꯗꯣ ꯆꯦꯗꯨꯗ ꯏꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯦ. ꯊꯣꯏꯍꯦꯟꯕꯤꯅ "ꯂꯩꯁꯤꯍꯦꯟꯕꯤ, ꯅꯪ ꯑꯩꯈꯣꯏꯅ ꯀꯣꯆꯤꯡꯒꯤ ꯍꯥꯏꯕꯗꯣ ꯌꯥꯔꯕꯣ?" "ꯍꯣꯏ, ꯕꯕꯥꯅ ꯑꯣꯖꯥꯁꯤꯡꯗꯣ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯔꯨꯒꯦ, ꯃꯐꯝꯗꯣ ꯈꯜꯂꯀꯥꯟꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏ." ꯊꯣꯏꯍꯦꯟꯕꯤꯅ "ꯁꯤꯟꯊꯥ, ꯅꯪꯗꯤ ꯌꯥꯗꯣꯏꯔꯣ?" "ꯑꯩꯗꯤ ꯑꯦꯅꯤꯇꯥꯏꯝ ꯑꯣꯀꯦꯅꯦ." ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯃꯣꯏꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯃꯤꯑꯣꯏ 3 ꯐꯝꯊꯈꯤ. ꯋꯦꯇ꯭ꯔꯦꯁꯇꯨꯁꯨ ꯑꯣꯔꯗꯔ ꯂꯧꯕ ꯆꯪꯁꯤꯟꯈꯤ. ꯍꯥꯏꯅꯔꯤꯗꯨꯁꯨ ꯇꯥꯏ. "ꯁꯥꯔ, ꯍꯥꯟꯅꯒꯤꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯒꯗ꯭ꯔꯥ? ꯑꯍꯦꯟꯕ ꯀꯩ?" ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯟꯕ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯨꯁꯨ ꯅꯨꯄꯤ ꯃꯥꯒꯤ ꯅꯥꯄꯗ ꯌꯩꯁꯤꯜꯂꯛꯏ. "ꯆꯤꯀꯟ ꯆꯤꯂꯤ ꯄ꯭ꯂꯦꯠ 2 ꯍꯥꯞꯄꯣ. ꯑꯇꯩꯗꯤ ꯍꯥꯟꯅꯒ ꯆꯞ ꯃꯥꯟꯅꯍꯜꯂꯣ." ꯂꯩꯁꯤꯍꯦꯟꯕꯤ ꯃꯤꯠꯌꯦꯡ ꯆꯣꯏꯗ ꯃꯥꯛꯁꯅ ꯃꯃꯥꯏ ꯈꯨꯝꯂꯤꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯉꯤ. ꯃꯇꯦꯛꯈꯛ ꯎꯕꯗ ꯑꯗꯨ ꯃꯤꯕꯨ ꯁꯨꯝꯕ. ꯑꯁꯦꯡꯕ ꯃꯥꯏꯊꯣꯡ ꯃꯄꯨꯡ ꯐꯥꯕ ꯁꯛꯇꯝꯗꯨ ꯀꯝꯗꯧꯔꯝꯅꯤ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯛꯄ. ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃ ꯃꯤꯀꯨꯞꯇꯨꯗ ꯐꯥꯎꯔꯛꯄꯒꯨꯝ ꯅꯨꯄꯥ ꯃꯉꯣꯟꯗ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯉꯤ. ꯊꯣꯏꯍꯦꯟꯕꯤ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯃꯈꯨꯠꯇ ꯁꯦꯠ ꯊꯥꯗꯨꯅ "ꯀꯩꯅꯣ, ꯅꯪꯅ ꯅꯌꯥ ꯍꯌꯤꯡ ꯆꯪꯕ ꯈꯪꯗꯈꯩ ꯌꯦꯡꯉꯤꯗꯨꯅ?" ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯌꯦꯡꯉꯝꯕ ꯃꯤꯠꯌꯦꯡ ꯍꯟꯗꯣꯛꯈꯤ.
ꯁꯤꯟꯊꯥꯁꯨ ꯂꯩꯁꯤ ꯍꯦꯟꯕꯅ ꯌꯦꯡꯂꯝꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯂꯨꯔꯕ ꯇꯨꯡꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯑꯣꯍꯣ, ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤꯁꯦ ꯅꯨꯡꯁꯤꯌꯦ ꯅꯤꯡꯍꯨꯜꯂꯦ꯫ ꯕꯁꯟꯇ ꯔꯤꯇꯨ ꯀꯥꯏꯗꯣ ꯂꯥꯛꯄ ꯍꯧꯔꯦꯅ ꯁꯤꯗꯤ꯫ ꯇꯝꯕꯗꯨꯕꯨ ꯀꯔꯝꯕꯅꯣ? ꯂꯩꯁꯤ ꯍꯦꯟꯕꯤ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏ ꯉꯥꯡꯁꯤꯟ ꯂꯨꯛꯊꯈꯤ꯫ ꯍꯥꯏꯌꯨꯅꯦ, ꯃꯤꯅ ꯍꯟꯖꯈꯤꯅꯤ꯫ ꯑꯩꯅꯁꯨ ꯑꯄꯥꯝꯕ ꯑꯃ ꯌꯥꯎꯔꯦꯕ꯫ ꯍꯧꯖꯤꯛ ꯍꯥꯏꯅꯍꯧꯗ꯭ꯔꯗꯤ ꯍꯌꯦꯡ ꯐꯪꯖꯤꯟꯅꯗꯅ ꯚꯦꯔꯥ ꯀꯥꯟꯅꯅꯤꯕ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯈꯛꯅ ꯅꯨꯄꯤ ꯑꯄꯥꯝꯕ ꯐꯥꯅꯤ ꯍꯥꯏꯕ ꯂꯩꯇ꯭ꯔꯕꯅꯤ꯫ ꯅꯨꯡꯁꯤ ꯐꯣꯡꯕꯁꯨ ꯅꯨꯄꯥꯅ ꯐꯣꯡꯕ ꯉꯥꯏꯔ ꯂꯩ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ꯫ ꯊꯣꯏꯍꯟꯕꯤꯅ ꯀꯀꯥꯈꯩꯁꯤꯕꯨ ꯀꯩꯗ ꯄꯥꯝꯃꯤꯅꯣ? ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯣꯜꯂꯤ ꯕ꯭ꯂꯦꯛ ꯁꯨꯠ ꯇꯧꯕ ꯃꯥꯛꯁ ꯎꯞꯄ ꯅꯨꯄꯥꯁꯦ꯫ ꯃꯁꯛꯁꯨ ꯐꯨꯜ ꯎꯗꯕꯁꯦ ꯀꯩ ꯕꯤꯠꯇ ꯄꯥꯝꯃꯤꯕ ꯅꯪꯅ? ꯈꯪꯗꯦ, ꯂꯞ ꯏꯁ ꯕ꯭ꯂꯥꯏꯟ ꯍꯥꯏꯅꯕꯗꯣ ꯑꯣꯏꯗꯧ ꯃꯥꯜꯂꯦ꯫ ꯑꯍꯨꯝꯗꯣ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ, ꯑꯣꯔꯗꯔꯁꯨ ꯄꯨꯊꯣꯔꯛꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯒ ꯁꯤꯟꯊꯥꯒꯗꯣ ꯅꯨꯄꯥꯁꯤꯡꯗꯨꯗ ꯌꯦꯡꯗꯨꯅ ꯆꯥꯏ꯫ ꯑꯦꯛꯇꯤꯡ ꯌꯥꯝ ꯍꯦꯟꯖꯜꯂꯦ ꯅꯣꯏ ꯑꯅꯤ꯫ ꯃꯤꯅ ꯎꯈ꯭ꯔꯗꯤ ꯀꯩꯅꯣꯝ ꯈꯜꯂꯅꯤ꯫ ꯈꯔꯁꯨ ꯃꯃꯜ ꯀꯥꯍꯟꯁꯦ ꯀꯩꯗꯧꯒꯦ? ꯑꯩꯈꯣꯏ ꯎꯕꯗ ꯃꯣꯏꯅ ꯑꯣꯏꯅ ꯀꯦꯟꯁꯤꯜꯂꯛꯑꯗꯧꯅꯤ꯫ ꯍꯧꯖꯤꯛꯀꯥꯟꯗꯅꯦ, ꯃꯣꯏꯗ ꯄꯥꯝꯕ ꯎꯠꯄ, ꯅꯨꯡꯁꯤꯕ ꯎꯠꯄ, ꯃꯣꯏꯅ ꯍꯥꯏꯕꯗ ꯁꯠ ꯌꯥꯕ ꯅꯨꯄꯤꯁꯦ ꯅꯨꯄꯥꯅ ꯏꯟꯇꯔꯦꯁ ꯂꯩꯕ ꯋꯥꯠꯄꯅꯤ꯫ ꯄꯥꯝꯈꯩ ꯄꯥꯝꯖꯧꯔꯒ ꯃꯆꯥ 2-3 ꯂꯩꯔꯝꯃꯗꯤ ꯍꯣꯞꯇ ꯕꯤꯗꯥꯏ ꯁꯩꯍꯧꯗ ꯃꯩꯁꯥ ꯇꯥꯔ ꯇꯣꯛꯇꯣꯏꯅꯤ꯫ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯁꯤꯟꯊꯥ, ꯃꯤꯒꯤ ꯕꯤꯠ ꯊꯨꯗꯦꯛꯄ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯅꯪꯁꯦ꯫ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯆꯥꯎꯕ꯫ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯃꯥꯅ ꯊꯣꯛꯄ ꯇꯧꯅꯗꯨꯅ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯑꯆꯥꯄꯣꯠꯁꯤꯡ ꯄꯨꯊꯣꯔꯛꯄ ꯉꯥꯏꯔꯤ꯫ ꯑꯃꯅ ꯑꯃꯗ ꯋꯥ ꯉꯥꯡꯅꯗꯦ꯫ ꯅꯨꯄꯤꯁꯤꯡꯗꯨꯗꯁꯨ ꯑꯃꯨꯛ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯆꯣꯏꯗꯨꯅ ꯌꯦꯡꯂꯛꯇꯦ꯫ ꯇꯣꯝꯊꯤꯟꯁꯨ ꯀꯗꯣꯝꯗꯩꯅꯣ ꯈꯪꯗꯦ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯊꯣꯏꯍꯟꯕꯤꯅ ꯈꯔ ꯀꯥꯛꯂꯝꯅ, ꯍꯟꯗꯣ, ꯃꯤ ꯃꯥꯡꯗ ꯂꯦꯞꯁꯤꯟꯒꯅꯣ, ꯃꯤ ꯌꯦꯡꯉꯤꯁꯦ ꯎꯗ꯭ꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ, ꯅꯪ ꯑꯁ꯭ꯋꯥꯏ ꯐꯥꯎꯊꯣꯛꯂꯣ, ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯨꯝꯗꯦ, ꯌꯦꯡꯁꯨ ꯌꯦꯡꯗꯦ꯫ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯊꯋꯥꯁꯥꯗ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯏ꯫ ꯑꯩꯁꯦ ꯃꯤꯃꯥꯡ ꯀꯨꯃꯥꯡ ꯈꯪꯗꯕ ꯑꯉꯥꯎ ꯑꯐꯩ ꯇꯥꯍꯟꯒꯅꯣ꯫ ꯊꯧꯁꯥ ꯋꯥꯁꯥꯗꯕ ꯌꯥꯝ ꯇꯧꯔꯛꯀꯅꯣ, ꯁꯠ ꯍꯧꯒꯠꯂꯣ꯫ ꯁꯤꯟꯊꯥꯅ, ꯅꯪꯕꯨ ꯀꯩ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯏꯟꯗꯣꯏꯅꯣ? ꯅꯨꯄꯤꯅꯦꯅ ꯄꯨꯡꯍꯦꯟ ꯍꯦꯟꯖꯤꯜꯂꯛꯀꯅꯣ꯫ ꯁꯦꯅꯤꯌꯔꯅꯦꯅ ꯁꯨꯝ ꯌꯦꯡꯕꯤꯕꯅꯤ ꯅꯪ ꯑꯩꯈꯣꯏꯅ꯫ ꯁꯤꯟꯊꯥ, ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯗꯦ, ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯗ ꯅꯣꯏ ꯌꯥꯎꯁꯜꯂꯛꯀꯅꯣ꯫ ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤꯗ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯍꯥꯟꯕꯗꯤ ꯑꯣꯏꯔꯝꯃꯣꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯇꯣꯝꯊꯤꯟꯕꯨ ꯊꯩꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯐꯝꯂꯤꯕ ꯃꯅꯥꯛꯇꯨꯗ ꯂꯥꯛꯏ꯫ ꯇꯣꯝꯊꯤꯟꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯃꯇꯧꯁꯤꯡꯗꯨ ꯁꯨꯛꯂꯞ ꯌꯦꯡꯂꯝꯕ ꯂꯣꯌꯥꯁꯨ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ? ꯗꯗꯥ, ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ꯫ ꯇꯣꯝꯊꯤꯟꯅ, ꯇꯥꯃꯣ, ꯃꯥꯁꯦ ꯑꯩꯒ ꯅꯨꯡꯁꯤꯅꯖꯕꯅꯦ꯫ ꯕꯦ, ꯁꯤꯠꯂꯥꯎ, ꯁꯥꯎꯔꯅꯨ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯅꯪꯅ ꯑꯄꯥꯝꯕ ꯂꯣꯏꯅ ꯂꯩꯒꯦ꯫ ꯈꯨꯗꯥꯡ ꯄꯥꯏꯔꯛꯄꯗ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯤ꯫ ꯑꯩꯒ ꯀꯔꯝꯕ ꯃꯇꯝꯗ ꯅꯪꯅ ꯅꯨꯡꯁꯤꯅꯈꯤ? ꯅꯆꯤꯟ ꯑꯗꯨꯛ ꯊꯤꯕ! ꯅꯪꯅ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯥꯟꯅ ꯄꯨꯊꯣꯛꯅꯕ ꯑꯁꯨꯛ ꯌꯥꯝ ꯍꯣꯠꯅꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯈꯨꯗꯥꯡ ꯍꯦꯛꯇ ꯇꯞ ꯄꯥꯏꯕ ꯌꯥꯕ꯭ꯔꯥ? ꯅꯨꯄꯥꯗꯨꯒꯤ ꯃꯔꯟ ꯃꯊꯨꯝꯗ ꯄꯪꯊꯥꯗꯨꯅ ꯄꯪꯌꯥ ꯌꯥꯔꯛꯀꯗꯕ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯅ ꯑꯩꯒꯤ ꯀꯩꯝꯇ ꯋꯥꯠꯍꯟꯗꯦ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯀꯔꯦꯝꯅꯅ ꯇꯣꯝꯊꯤꯟꯗ ꯌꯦꯡꯗꯨꯅ ꯅꯣꯛꯈꯤ ꯍꯥꯏꯔꯛꯏ꯫ ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗꯕꯗ ꯅꯈꯨꯠ ꯅꯁꯥ ꯁꯥꯡꯉꯗꯤ ꯆꯩ ꯅꯠꯇꯅ ꯂꯩꯇꯦ꯫ ꯊꯣꯠ ꯂꯥꯎꯕ ꯈꯨꯠꯁꯥꯒꯤ ꯃꯍꯥꯎꯗꯨꯕꯨ ꯀꯝꯗꯧꯒꯦ? ꯇꯣꯝꯊꯤꯟ ꯁꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯏꯀꯥꯏ ꯈꯥꯡꯗꯩ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗ ꯊꯥꯒꯦ ꯍꯥꯏꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ, ꯇꯨꯃꯤꯟ ꯃꯇꯧꯁꯤꯡꯗꯨ ꯌꯦꯡꯂꯤꯕ ꯅꯨꯄꯥꯗꯨꯅ ꯃꯈꯨꯠꯇꯨ ꯇꯥ ꯐꯥꯗꯨꯅ ꯂꯩꯊꯦꯛꯏ꯫ ꯇꯣꯝꯊꯤꯟꯁꯨ ꯆꯩꯅꯥꯗꯨꯅ ꯃꯈꯣꯡꯅ ꯅꯨꯄꯥꯗꯨꯕꯨ ꯀꯥꯎꯔꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯇꯣꯝꯊꯤꯟꯒꯤ ꯃꯉꯛ ꯁꯝ ꯆꯞꯇꯨꯅ, ꯁꯥꯂꯥ, ꯑꯉꯥꯡꯅꯤꯅ ꯁꯨꯝ ꯌꯦꯡꯕꯤꯕꯁꯤꯗ ꯁꯣꯏꯅꯥꯎ ꯅꯪꯒꯨꯝꯕꯅꯁꯨ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯤꯡꯊꯦꯝꯗꯨ ꯃꯆꯥꯕꯨ ꯊꯑꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯃꯥꯅ ꯍꯥꯏꯕ ꯃꯇꯝꯗ ꯌꯧꯔꯛꯄ꯭ꯔꯥ ꯑꯣꯏꯗꯕ ꯇꯧꯏ ꯇꯧꯗꯦ ꯌꯦꯡꯒꯦ ꯈꯟꯕꯅꯤ꯫ ꯁꯨꯇꯤ ꯃꯇꯝꯗꯒꯤ ꯄꯨꯡꯃꯨꯛ ꯆꯣꯟꯊꯔꯦ꯫ ꯔꯥꯅꯤꯁꯨ ꯃꯊꯥ ꯏꯁꯥ ꯁꯥꯏ꯫ ꯃꯄꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨ ꯀꯤꯕ ꯈꯪꯗꯦꯅꯦ ꯃꯥ꯫ ꯊꯦꯡꯉꯕꯁꯨ ꯕꯕꯥ, ꯑꯩ ꯏꯃꯥꯟꯅꯕꯤ ꯍꯣꯏꯗ ꯂꯩ, ꯑꯆꯥꯄꯣꯠ ꯆꯥꯔꯤ, ꯁꯤꯗ ꯆꯠꯀꯦ ꯍꯥꯏꯔꯛꯄ ꯌꯥꯏꯌꯦꯕ, ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯋꯦꯕ꯫ ꯃꯥ ꯉꯁꯤꯗꯤ ꯍꯜꯂꯛꯈꯤꯁꯅꯨ, ꯅꯨꯡꯉꯥꯏꯅꯤꯕ ꯃꯥ꯫ ꯐꯣꯟꯗꯣ ꯑꯝꯇ ꯇꯧꯔꯒ ꯀꯗꯥꯏꯗ ꯂꯩꯒꯦ ꯌꯦꯡꯕꯤꯌꯣ꯫ ꯂꯝꯕꯤꯗ ꯈꯨꯗꯣꯡꯊꯤꯕꯒ ꯊꯣꯛꯂꯕ ꯖꯥꯠꯂꯣ ꯃꯥꯕꯣ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯐꯣꯟꯁꯦ ꯑꯃꯨꯛ ꯐꯥꯎꯕ ꯄꯥꯏꯔꯛꯇꯦ꯫ ꯃꯃꯥꯟꯅꯕꯤ ꯄꯨꯟꯗꯨꯅ ꯂꯥꯡꯗꯅ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯉꯁꯤꯗꯤ ꯍꯜꯂꯛꯈꯤꯁꯅꯨ, ꯑꯩ ꯊꯕꯛ ꯇꯧꯒꯦ꯫ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯊꯟꯇꯅꯤ ꯍꯥꯏꯅ ꯀꯦꯊꯣꯛꯍꯟꯕꯁꯤꯗ ꯃꯥ ꯅꯥꯎ ꯌꯥꯝ ꯆꯥꯎꯔꯕꯅꯤ꯫ ꯈꯨꯠ ꯍꯥꯟꯅ ꯍꯦꯛꯇ ꯌꯥꯎꯕꯤꯒꯅꯨ꯫ ꯅꯆꯥꯁꯦ
ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯑꯉꯥꯡ ꯑꯣꯏꯅ ꯎꯖꯔꯁꯨ ꯆꯥꯎꯔꯕꯅꯤ, ꯃꯃꯥꯟꯅꯕꯤ ꯄꯨꯅꯤꯡ ꯂꯥꯅꯤꯡꯕ ꯃꯇꯝ ꯌꯧꯔꯕꯅꯤ, ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯑꯩꯕꯨ ꯃꯉꯣꯟꯗ ꯅꯣꯡꯃꯇ ꯈꯨꯠ ꯍꯟꯅ ꯊꯥꯕ꯭ꯔꯥ? ꯃꯥꯅ ꯑꯄꯥꯝꯕꯗꯨꯗ ꯊꯨꯡꯍꯟꯗꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯄꯗꯨꯅ ꯅꯠꯇ꯭ꯔꯣ? ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯅꯣꯡꯃꯒꯤ ꯀꯥꯕꯗꯧꯅ ꯉꯥꯡꯕ ꯁꯛꯄ ꯇꯥꯔꯛꯇ꯭ꯔꯤꯁꯦ? ꯅꯪ ꯅꯆꯥ ꯀꯟꯈꯠꯀꯅꯨ ꯃꯃꯥ꯫ ꯊꯝꯕꯥꯜꯗꯣꯡ ꯆꯐꯨꯕꯨ ꯀꯥꯏꯅꯕ ꯌꯩꯕ꯭ꯔꯥ ꯍꯥꯏꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯄꯥꯎꯔꯧꯗꯣ ꯀꯥꯎꯒꯅꯨ꯫ ꯁꯣꯝꯗꯅ ꯃꯉꯥꯜꯒꯤ ꯌꯨꯝꯗꯅꯤ꯫ ꯂꯤꯡꯖꯦꯜꯗꯣ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯕ ꯄꯨꯝꯂꯣꯏ ꯂꯣꯏꯔꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯜꯂꯤ꯫ ꯋꯥꯏꯔꯝ ꯁꯤꯠ ꯅꯥꯟꯅ ꯁꯤꯠꯄ ꯁꯦꯡꯕ ꯂꯣꯏꯗꯨꯅ ꯋꯥꯏꯔꯝ ꯇꯩꯔꯕ ꯇꯨꯡꯗ ꯀꯥꯗ ꯀꯥꯔꯛꯇꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯏ꯫ ꯃꯃꯥꯏ ꯃꯃꯤꯠ ꯁꯦꯡꯅ ꯇꯥꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯇꯨꯅ ꯃꯐꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨꯕꯨ ꯈꯨꯔꯨꯝꯅꯕ ꯍꯣꯡꯈ꯭ꯔꯦ꯫ ꯃꯉꯥꯜ ꯍꯤꯞꯄꯤꯗꯨꯗꯩ ꯌꯦꯡꯗ ꯁꯥꯅ ꯌꯦꯡꯉꯤ꯫ ꯂꯤꯡꯖꯦꯜ ꯀꯨꯝꯊꯔꯛꯇꯨꯅ ꯃꯄꯨ ꯃꯥꯕꯨ ꯊꯃꯣꯏꯗ ꯆꯦꯠꯅ ꯊꯥꯒꯣꯟꯅꯖꯩ꯫ ꯑꯌꯨꯛꯇꯅ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯕꯨ ꯍꯥꯟꯅ ꯈꯨꯔꯨꯝꯖꯗꯨꯅ ꯃꯄꯥꯂꯥꯡꯗ ꯂꯣꯏꯁꯤꯟꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯄꯁꯤꯅ ꯏꯃꯥ ꯏꯄꯥ ꯑꯅꯤꯗ ꯂꯣꯏꯁꯤꯜꯂꯤ꯫ ꯈꯨꯖꯨꯔꯩꯈꯥꯝ ꯊꯥꯗꯣꯛꯇꯨꯅ ꯀꯥ ꯁꯤꯟꯕ ꯊꯨꯡꯅ ꯂꯥꯏꯅꯤꯡ ꯀꯥꯗꯤ ꯌꯧꯍꯟꯗ ꯑꯣꯛꯊꯣꯛꯏ꯫ ꯂꯣꯏꯔꯕꯗ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯔꯛꯇꯨꯅ ꯃꯐꯤ ꯍꯣꯡꯉꯤ꯫ ꯃꯉꯥꯜꯁꯨ ꯏꯁꯩ ꯑꯃ ꯉꯪꯁꯤꯜꯂꯛꯏ, ꯁꯨꯔ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ꯫ ꯊꯃꯣꯏꯁꯤꯅ ꯃꯔꯣꯜ ꯊꯣꯛꯂꯝꯂꯕ ꯍꯥꯏꯔꯝꯒꯅꯤ ꯐꯣꯡꯅ ꯅꯐꯝꯗ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯌꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯌꯦ ꯑꯩꯅ ꯅꯪꯕꯨ꯫ ꯉꯥꯎꯔꯕ ꯃꯤꯠ ꯑꯅꯤꯁꯦ ꯅꯪꯒꯤ ꯁꯛꯇꯝꯇꯕꯨ ꯈꯧꯔꯥꯡꯂꯦ, ꯄꯪꯂꯕ ꯏꯅꯥ ꯑꯅꯤꯁꯦ ꯅꯪꯒꯤ ꯈꯣꯟꯖꯦꯜꯇꯕꯨ ꯇꯥꯅꯤꯡꯂꯦ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯌꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯌꯦ ꯑꯩꯅ ꯅꯪꯕꯨ꯫ ꯍꯦ ꯊꯃꯣꯏ ꯄꯥꯡꯗꯕ ꯅꯪꯕꯨꯁꯨ ꯋꯥꯔꯧꯏ ꯑꯩꯍꯥꯛꯅ, ꯍꯦ ꯊꯃꯣꯏ ꯄꯥꯡꯗꯕ ꯅꯪꯕꯨꯁꯨ ꯋꯥꯔꯧꯏ ꯑꯩꯍꯥꯛꯅ, ꯆꯤꯟꯕꯥꯜ ꯅꯪꯁꯨ ꯀꯔꯤꯒꯤ ꯃꯔꯣꯜ ꯊꯣꯛꯇꯦ ꯃꯤꯀꯨꯞꯁꯤꯗ? ꯃꯌꯦꯛꯇꯨꯅꯔꯥ ꯈꯣꯟꯖꯦꯜꯗꯨꯅꯔꯥ ꯊꯥꯡꯒꯤ ꯂꯦꯡꯂꯨꯕ ꯃꯈꯣꯡꯗꯣ ꯃꯁꯥ ꯃꯊꯟꯇ ꯐꯥꯖꯤꯟꯈꯤ꯫ ꯃꯉꯥꯜꯁꯨ ꯁꯛꯂꯝꯕ ꯏꯁꯩ ꯂꯦꯞꯈꯤ꯫ ꯅꯨꯄꯤ ꯃꯉꯣꯟꯗ ꯃꯤꯠꯐꯝ ꯆꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯍꯤꯞꯂꯝꯕꯗꯩ ꯍꯧꯒꯠꯇꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯔꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯍꯜꯂꯤ꯫ ꯂꯥꯏꯗꯨꯛ ꯊꯥꯕ ꯂꯣꯏꯔꯕꯣ? ꯁꯤꯗ ꯉꯥꯛꯇ ꯐꯝꯃꯒ ꯂꯩꯌꯨ, ꯌꯥꯕ꯭ꯔꯥ? ꯕꯦꯝ꯫ ꯃꯤꯠꯂꯨꯗ ꯏꯔꯥ ꯏꯍꯧꯔꯛꯏ ꯅꯨꯄꯤꯗꯣ꯫ ꯃꯉꯥꯜ ꯂꯤꯡꯖꯦꯜꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯟꯗꯨꯅ ꯑꯩꯉꯣꯟꯗ ꯑꯝꯇ ꯌꯦꯡꯂꯨ꯫ ꯂꯤꯡꯖꯦꯜꯁꯨ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯖꯔꯛꯏ꯫ ꯑꯩꯁꯤꯕꯨ ꯊꯃꯣꯏ ꯄꯥꯟꯗꯕ, ꯅꯨꯄꯤ ꯅꯨꯡꯁꯤ ꯈꯪꯗꯕ ꯅꯨꯄꯥ ꯃꯥꯟꯕ꯭ꯔꯅꯦ? ꯅꯨꯄꯤꯗꯨꯁꯨ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤ, ꯃꯥꯟꯗꯦ꯫ ꯃꯉꯥꯜ ꯅꯨꯄꯤꯗꯨꯕꯨ ꯇꯞꯅ ꯀꯣꯟꯁꯤꯟꯗꯨꯅ ꯗꯗꯥ ꯂꯥꯜꯂꯦ ꯕꯦꯝ, ꯗꯗꯥ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟꯖꯔꯦ꯫ ꯂꯥꯟꯗꯤ, ꯂꯥꯜꯂꯤꯕꯗꯤ ꯍꯥꯏꯕ ꯏꯟꯗꯕꯤ ꯑꯩꯅꯦ꯫ ꯃꯉꯥꯜ ꯃꯊꯥꯗꯒꯤ ꯅꯨꯄꯤꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯄꯤꯗꯨ ꯁꯦꯡꯅ ꯇꯩꯊꯣꯛꯄꯤꯗꯨꯅ ꯅꯪꯅ ꯀꯔꯤ ꯂꯥꯜꯂꯤꯕ? ꯅꯣꯏ ꯂꯣꯏꯃꯛꯅ ꯍꯥꯏꯕ ꯏꯟꯗꯕꯒꯤ꯫ ꯅꯪꯕꯨ ꯍꯥꯏꯕ ꯏꯟꯗꯦꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯑꯩꯅ꯫ ꯕꯦꯝ, ꯗꯗꯥꯁꯤ ꯅꯨꯡꯁꯤꯕ꯭ꯔꯣ? ꯗꯗꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯕ꯭ꯔꯥ ꯑꯩꯅ ꯃꯃꯥ ꯕꯕꯥꯅ ꯍꯥꯏꯕ ꯏꯟꯗꯅ ꯗꯗꯥꯅ ꯈꯨꯗꯤꯡꯃꯛ ꯍꯦꯜꯂꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯁꯦ? ꯏꯐꯝꯗꯒꯤ ꯑꯄꯥꯝꯕ ꯑꯃꯠꯇꯗꯤ ꯅꯤꯌꯨꯕ, ꯏꯔꯥꯜꯁꯤꯡꯁꯦ ꯉꯥꯛꯄꯤꯅꯕ꯫ ꯑꯩꯗꯤ ꯗꯗꯥ ꯈꯛ ꯄꯥꯝꯃꯤ, ꯗꯗꯥ ꯈꯛꯁꯨ ꯅꯨꯡꯁꯤ, ꯑꯍꯦꯟꯕ ꯑꯃꯠꯇ ꯑꯩ ꯄꯥꯝꯖꯗꯦ꯫ ꯃꯉꯥꯜ ꯂꯤꯡꯖꯦꯜꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯅꯥꯟꯕꯤ, ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯅ ꯅꯨꯄꯤ ꯃꯥꯕꯨꯁꯨ ꯌꯦꯡꯕꯤꯗꯨꯅ ꯏꯐꯝꯗ ꯐꯥꯎꯔꯤꯕ ꯅꯨꯡꯁꯤꯕ ꯏꯍꯨꯜ ꯈꯨꯗꯤꯡ ꯅꯪꯒꯤꯅꯤ,
ꯊꯋꯥꯏ ꯃꯆꯥ, ꯅꯪꯒꯤ ꯋꯥꯔꯕ ꯃꯇꯝꯗꯁꯨ ꯗꯗꯥꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯍꯟꯒꯦ꯫ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯗꯒꯤꯁꯨ ꯑꯩ ꯅꯪꯕꯨ ꯉꯥꯛꯊꯣꯛꯀꯦ꯫ ꯅꯪꯒꯤ ꯍꯔꯥꯎꯕꯒꯤ ꯃꯔꯝꯁꯨ ꯑꯩ ꯑꯣꯏꯍꯟꯒꯦ꯫ ꯅꯪꯒꯤ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯅ ꯑꯣꯏꯒꯦ꯫ ꯅꯪꯅ ꯅꯥꯔꯛꯄ ꯃꯇꯝꯗꯁꯨ ꯅꯪꯒꯤ ꯍꯤꯗꯥꯛ ꯗꯗꯥ ꯑꯣꯏꯒꯦ꯫ ꯅꯣꯡꯖꯨꯁꯨ ꯆꯨꯁꯅꯨ, ꯅꯨꯡꯁꯥꯁꯨ ꯁꯥꯁꯅꯨ, ꯎꯔꯦꯜ ꯎꯖꯥꯎ ꯑꯣꯏꯅ ꯐꯟꯅ ꯍꯧꯗꯨꯅ ꯅꯪꯒꯤ ꯎꯔꯨꯝ ꯄꯤꯒꯦ꯫ ꯅꯪꯒꯤ ꯑꯏꯪꯕ ꯉꯥꯛꯊꯣꯛꯀꯦ꯫ ꯂꯤꯡꯖꯦꯜ ꯅꯨꯄꯥꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯃꯉꯥꯜꯅꯁꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ, ꯕꯦꯝ, ꯅꯪꯅ ꯄꯥꯝꯃꯤ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯦ꯫ ꯅꯪꯒꯤꯅꯤ ꯍꯥꯏꯔꯗꯤ ꯊꯋꯥꯏꯁꯤꯁꯨ ꯄꯥꯝꯃꯨꯕ ꯂꯩꯇꯦ꯫ ꯑꯩꯒꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤꯅꯤ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯕ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕꯅꯣ꯫ ꯅꯪꯒ ꯅꯛꯅ ꯂꯣꯏꯅꯕ ꯃꯤꯀꯨꯞꯁꯦ ꯅꯠꯇꯅ ꯍꯧꯈꯤꯕ ꯑꯋꯥꯕ ꯄꯨꯟꯁꯤ ꯑꯃꯒꯤ ꯋꯥꯔꯤ ꯑꯩꯅ ꯅꯤꯡꯁꯤꯡꯂꯔꯣꯏ꯫ ꯅꯪꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ꯫ ꯐꯥꯗꯨꯅ ꯊꯝꯅꯤꯡꯂꯛꯂꯦ ꯃꯤꯀꯨꯞꯁꯦ, ꯍꯧꯍꯟꯅꯤꯡꯗꯦ ꯑꯁꯨꯛ ꯃꯃꯜ ꯂꯩꯕꯤ ꯃꯇꯝꯁꯦ꯫ ꯅꯨꯄꯤ ꯃꯥꯅ ꯀꯨꯏꯅ ꯉꯥꯏꯔꯛꯄ ꯃꯤꯀꯨꯞꯇꯣ ꯂꯥꯛꯂꯕꯗ ꯀꯔꯤꯒꯤ ꯑꯃꯨꯛ ꯋꯥꯔꯨꯈꯤꯅꯤ꯫ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯊꯃꯣꯏꯗꯨꯅꯁꯨ